Ngasisu mayamgidamak anaubu wari ama puduna lakchari. Wari asigi mamingna Aroiba Mikup. Wari asibu ibirakpana Salini Waikhom. Kaithal karubi binadu kaithal kumlai. Bina Mangolda fami aduga machanupi anibu kawi. Achaubi Atombi Ima halae Ising glass amata puthoro Laisna tholai aduga mamada ising adupi. Ima se ising Bina ising glass to loduna. Nanaw nupi di kadai chakre. Mahadi school chaki ima. Hoi ni he. Kau bu kauri imadi. Kari hinjang thongle khoi gide. Insang do leita dina hingol dagi sauri khara hek laga thongjili ima. Hori numidangi cheng di le hori bra. Kitang le hoi ima. Chara fadoi mandi. Ai khoi gi mung se. Nong munong mugi waba sum hinjale. Napa bung dura su leijaram labadi. Ima gi waba se. Khara pharam gadabani. Leisna mamang gi wabadu themjin birei. Ima kay idum khalibano ekhoi leisidi ima. Ima nena khoi busu. Mi khoi dawna thambasu ngamde. Kari gi idum na habiribano ima. Ima na ekhoi bu bokbiram badagi taibang ba se uba phangjabani. Ekhoi na ima dagi kari su hen mapam di ima. Yare se. Ado ngasi bu pot isi sitabra. Isi sitte ngasi di. Nong gi daw haiduni. Changasi lawa ima imungda. Mama macha anidu imungda chaminarakle. Somdana nupa ahumdo college manungda nupi lumli. Kelvin na. Charasida noiba. Yaina. Ngahaktangai khu nupa. Ngasagi nupi ahumdo fazayeba. Ngahaktangai gi chikidorga. Punsibana. Ipa nangzidi. Nupi uthok na chokre. Yaina. Taring de komta. Ekoi shi nupi fangdabini. Nupi chopisi. Fangaga bu chokpidro. Kelvin na. Ko na chopomta. Charasila o. Yaina. As noi purak pasidiba ontok na jayet nagre chatta charas lao asam tawduna ahumdu mayum chatkre ngahak layga nupi ahumdu su lambi dhalakle henthoina ware da tawrise Priyana aidi chak pulam thoibina nabani daro warise ai su wari bani Priyana ai gi dim yore changa gene ko henthoina hoi chango Priyana change Ani do sumna lakminare. Thoibina yum halakpada chinglemba Mangolda famduna mamaga wari sanaraga lermi. Bina machabu ubada hima nachaldi hainaringaida lakpula ene. Chinglemba thoibi ubada ngahakti mitkup kani haiba kawkhai. Thoibi de yinglaga lei. Thoibi changsillaklaga chinglemba de kawi. Da chinglemba uda kuire karam kan thokleino ngasi tholokpane. Ada noi mayam se uningdana hekta chalaine. Ichaldi lisabi faramene saksu mayam fazarame kaidinu dada chinglemba nabani wari ngahak sanaramu ima na khoi anigi chanaba simbirake yani idum chaigide yaro idum cha kai shukui roi ase haraga bina changkhre chinglemba thoibi da tumin yingse amuk su momonu I thoibi chinglemba da yinglakpada mangonda yinglaga nofei lairamatuda thoibi chinglemba da hanglai kedaroge da chinglemba atuga mune yingdebo Chinglemba khangpre khangna kashi tawdida midi doctor oikhrabanina sidaidi pa unaba fangaroine kaiguna fangoiduno aidi noidabu leibu leiningi thoibi haifet noklaga kariba ekhoidi leiningeba aduk chawkhraba aduk phasaba yumdura leiningdadana leibakna saba apikpa yumside leiningini ne ko aidi nangna naktabu leiradi dambur khallaga leirsu leijarage da chinglemba taningde ko Tanjatuda bina changlaktuna Megi ga chaga puduna lai thoibi machi udabaduda mamada hanglei Ima ichedi masa khara nungaite na hiphauribani magi chabudi ima na pibiramabani ichalaisna bu kayu nangamjini tumcha makuk khara chi ina tawkibani ni asumna namitu kinamidang machil mana anidu wari sanari thoibina iche ima se ekhoigi da makhanbada yam wazare ko Leisana ware Thoi Ima se ekhoigi hotnabada nunghaiba masa khangjadrabani aduna ima bu harawna thamse Thoibina Hoi che aina ngamlikhai ima bu nungaina thamni Leisana Hoi se phare aduga nangi school ge exam duna karam kanda ki haudoiba Thoibina date 7 day hauduni che Leisana Kuidrine dude Thoibina
Kuidre che. Lesnana. Mai paknaba honauko. Nangna mai pakpa haibase. Ima aikoini gi asani. Thoibina. Hoi che. Somdaras wakhalda nusibi dudama khanduna leizari. Fana warsu. Nangbu uradi aigi awabase. Hekta fai. Kaigino. Asuk magun leirse nangna. Aigi maithongda mono hanbiribi. Nangbudi aigini. Ai khaktagi. Asi haraga nupadu momon nokduna magi fondu momon yengduna lei. Numit adu asumna uki. Mathangi numitni chinglemba mama Anita amadi mapa ibungo chawbaga loinana mangolduda wa khanari. Mui baba icha asigi mo amatadi thisiba. Chawbana Mama ichagi imaubu ekhoina karamna thidawribano. Ichagi apama imaudo thijasanuda. Anitana Moi babagi horani. Aina wa amata so hudoklarabadi. As Mama mau thiwa haibasidi ibungogi apama thijasanu. Maduda ekhoi yawrishiko. Oho ne mana thirakpa ngairingai ekhoi sibana hantore khangaba. Asi hairaga fet lauduna changki. Nupa adogi sit nana semliba famung mathak aduda ring lakpado thangnaba kadagi nupa mana tari. Tarabada changsilaktuna kolda satwai khatli. Lakliba kol adu atay kanagi shunate. Lesna gini. Lesnana. Tama chao. Rajna. Kay haige. Kay nang haibige tawbani. Ado hayo hayro. Hayo. Kay wano. Ho adu bura. Ngarang tamo chao na haiba wada. Yarani haige tawbani. Karamba wano. Kangtradi hayro. Asi fawa ningsing deba. Nupani na. Ras tang fetawi aduga yam nungshina hairaklammi. Ho ningsingjabado. Nangi nachil pomdak. Haiba wahida taningbagi kangchinadaba. As tamo chawsidi talliye yarise amtuda dakino. Ado pung kayada laoba. Kaida ngaramoba. Pung 10 swaida lao malairik machidla ngairamo. Ei ma chak pijaramkige aduga thoglage. Okay baby thamage ai ekhoi thoigi cha amta thibirukige. Hoi tawjaro asi hainaraga phone de thamnare. Raj machinna soli itu se mayumgi thabak tawrigai abana suloramani ne tawrise somdana chinglem madu famna wakhal su khalli mabu phone ga param gadrane as 12 thaduni ma aduna param basu kaina asum wakhal khallingai Raj call tawrai chinglem ma phone da pai khalaga kai leragi ni ba Rajna akoi shom doctor bo ngasi night duty ta bibro chinglem mana night duty lay Rajna aishu night lay chinglem basu yam tapna Rajta wa haireklami ba Rajna how kai tawrage nang wakhal nungai tabro kai problem lerage hayo ingunda chinglem mana ba Aya sukuina nupi koyak tidana. Rajna. Oh, adu kataragi. Chinglem mana. As. Haris nda ku npa. Rajna. Hoi. Hayo. Targi. Chinglem mana. Aina ngasi pawba nusiba nupi siya. Layraktri. Aduga apama nupi siya laytri. Adubu aina Delhi dagi tholakpa matamda mabu ubada. Aigi thamoida karino khangdaba ihul amadi adumuk phawi. Ay mabu nushiyure Raj kaya tang tumile kanano nupidubo kay lamdayno chinglem mana mahakto atay kana shunate mamagi mama nabigi machanapini lambudi kakwadayni Rajna kakwaba chinglem mana hoi Rajna adudi nangna pamabanina hairodana chinglem mana kaidinu davai class of thaduni handak Rajna angang ni ne dudi chinglem mana mane angang ni Rajna angang orishu kaithawege ko yoibo asumna ani duna wari ngak sanabe abasana ani du kol thamna khre haina khibagi matung ina nupa adu nupi mabu naruna bahaiduna loshili badusu monda dungaina isega ngangang danani loshili badu tanja aduda lesnagi phone lai tamucha
ꯍꯥꯎ ꯊꯣꯛꯂꯛꯑꯕꯣ ꯊꯣꯛꯂꯛꯇ꯭ꯔꯤꯌꯦ ꯂꯣꯏꯁꯤꯜꯂꯤꯌꯦ ꯑꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯏꯃꯥꯁꯨ ꯈꯔ ꯉꯟꯅ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯑꯦ ꯍꯣꯏꯁꯦ ꯑꯩꯁꯨ ꯂꯣꯏꯔꯕꯒꯨꯝꯕꯅꯦ ꯊꯣꯛꯂꯛꯑꯒꯦ ꯀꯩꯁꯨ ꯀꯨꯏꯔꯣꯏꯌꯦ ꯍꯣꯏ ꯍꯣꯏ ꯈꯔ ꯊꯨꯕꯤꯔꯛꯎꯀꯣ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯥꯖ ꯃꯤꯡꯁꯦꯜꯗ ꯌꯦꯡꯂꯝꯂꯒ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯁꯤꯖꯤꯟꯅꯕ ꯄꯥꯔꯐ꯭ꯌꯨꯝꯗꯨ ꯄꯨꯊꯣꯛꯇꯨꯅ ꯆꯥꯏ ꯂꯣꯏꯔꯒ ꯃꯥꯁꯨ ꯃꯥꯒꯤ ꯐꯣꯟ ꯑꯃꯗꯤ ꯒꯥꯔꯤꯒꯤ ꯀꯤ ꯄꯥꯏꯗꯨꯅ ꯃꯈꯥ ꯇꯝꯅ ꯀꯨꯝꯊꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯑꯌꯤꯡꯕꯤꯒ ꯍꯦꯛ ꯊꯦꯡꯅꯔꯦ ꯕꯨꯡꯉꯣ ꯀꯗꯥꯏꯗꯅꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯏꯃꯥ ꯑꯣꯍꯣ ꯊꯕꯛꯇꯨꯕꯣꯕ ꯀꯔꯤ ꯊꯕꯛꯅꯣ ꯃꯤ ꯑꯣ ꯏꯃꯥ ꯅꯃꯧ ꯅꯨꯄꯤ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯎꯅꯕꯅꯗꯤ ꯀꯔꯤ ꯁꯨꯝ ꯀꯥꯟꯅꯔꯣꯏꯌꯦ ꯌꯨꯝꯁꯤꯗ ꯄꯨꯁꯜꯂꯛꯎꯅꯦ ꯏꯃꯥ ꯆꯥꯎꯅ ꯂꯨꯍꯣꯡꯒꯦ ꯔꯥꯖ ꯅꯣꯡꯃꯤ ꯊꯣꯛꯈ꯭ꯔꯦ ꯃꯃꯥ ꯏꯕꯦꯝꯃꯗꯨꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯂꯩꯁꯅꯥꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯏꯃꯨꯡꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯁꯅꯥꯒꯤ ꯐꯣꯟꯗ ꯅꯨꯄꯥꯗꯨꯒꯤ ꯀꯣꯜ ꯂꯥꯛꯂꯝꯃꯤ ꯑꯩ ꯅꯣꯏ ꯂꯩꯔꯛ ꯃꯆꯤꯟꯗ ꯂꯩꯔꯦ ꯊꯣꯛꯂꯛꯑꯣ ꯍꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯩꯔꯛ ꯃꯆꯤꯟꯗ ꯉꯥꯏꯕꯗꯨ ꯂꯥꯞꯇꯛꯅ ꯎꯔꯦ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯅꯥꯅ ꯆꯪꯂꯛꯄꯗꯨ ꯅꯨꯄꯥ ꯑꯗꯨꯁꯨ ꯎꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯨꯡꯁꯥꯁꯤꯗ ꯅꯀꯣꯛꯇꯨ ꯆꯤꯛꯑꯝꯃꯅꯤ ꯂꯩꯁꯅꯥꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯇꯨꯅ ꯑꯅꯤꯗꯨ ꯑꯆꯤꯛꯄ ꯅꯨꯡꯁꯥ ꯌꯥꯝ ꯄꯥꯛ ꯁꯥꯗꯕ ꯃꯐꯝ ꯑꯃꯗ ꯑꯅꯤꯗꯨ ꯂꯥꯛꯃꯤꯟꯅꯔꯦ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯎꯔꯨꯝ ꯇꯥꯕ ꯖꯒꯥ ꯑꯃꯗ ꯑꯅꯤꯗꯨ ꯂꯥꯛꯇꯨꯅ ꯐꯝꯃꯤꯟꯅꯔꯛꯏ ꯀꯩꯒꯤꯅꯣ ꯇꯥꯃꯣꯆꯥ ꯅꯪꯅ ꯎꯅꯁꯦ ꯑꯗꯨꯝ ꯍꯥꯏꯔꯤꯁꯦ ꯑꯣ ꯎꯅꯤꯡꯕꯒꯤ ꯑꯁ ꯌꯥꯔꯦ ꯋꯥꯊꯤ ꯇꯧꯅꯨ ꯑꯁꯦꯡꯕꯅꯤ ꯅꯪ ꯑꯩꯈꯣꯏꯗ ꯂꯩꯔꯁꯤꯕ ꯀꯩꯅꯣ ꯇꯥꯃꯣꯆꯥ ꯂꯥꯏꯒ ꯎꯅꯔꯛꯄ꯭ꯔꯣ ꯑꯁ ꯂꯥꯏ ꯅꯠꯇꯦ ꯅꯪꯅꯦ ꯎꯅꯔꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯂꯩꯁꯅ ꯑꯩ ꯅꯪ ꯌꯨꯝꯗ ꯄꯨꯔꯒꯦꯅ ꯈꯜꯂꯦ ꯅꯪꯁꯨ ꯌꯥꯗ ꯌꯥꯔꯣꯏ ꯇꯥꯃꯣꯆꯥ ꯑꯩꯒꯤ ꯌꯨꯝꯒꯤ ꯐꯤꯕꯝ ꯇꯥꯃꯣꯆꯧꯅ ꯍꯦꯟꯅ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯈꯪꯉꯦꯕ ꯑꯗꯣ ꯑꯩꯁꯨ ꯏꯃꯥꯅ ꯇꯛꯄꯗ ꯌꯥꯗ꯭ꯔꯦꯕ ꯏꯃꯥꯗꯣ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯕꯤꯌꯣ ꯍꯥꯏꯌꯣ ꯍꯥꯏꯔꯤꯅꯦ ꯌꯥꯗꯦꯅꯦ ꯅꯅꯦꯝꯕꯣꯛꯇꯣ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯔꯥꯖ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯅꯨꯡꯁꯤꯅ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ ꯂꯩꯁꯅꯥ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯅꯪꯁꯦ ꯃꯤꯒꯤ ꯑꯣꯏꯈꯤꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯁꯤꯜꯂꯒꯦ ꯍꯥꯏꯔꯤꯁꯦ ꯂꯩꯁꯅꯥ ꯔꯥꯖꯅ ꯄꯥꯏꯔꯛꯂꯤꯕ ꯃꯥꯒꯤ ꯃꯈꯨꯠꯇꯨꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯇꯥꯃꯣꯆꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕꯣ ꯊꯥꯖꯩꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯨꯝ ꯄꯥꯈꯠꯂꯦ ꯄꯥꯈꯠꯀꯅꯣ ꯇꯥꯃꯣꯆꯧ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯗꯣꯏꯅꯤ ꯅꯨꯡꯁꯤꯕꯅꯦ ꯏꯇꯨꯁꯦ ꯍꯣꯏꯁꯦ ꯑꯗꯣ ꯆꯠꯅꯕ ꯇꯧꯔꯁꯤꯀꯣ ꯑꯩ ꯀꯨꯏꯕ ꯌꯥꯔꯣꯏꯕ ꯍꯣꯏꯕ ꯂꯥꯛꯇ ꯉꯥꯏꯔꯤ ꯀꯩꯗꯧꯔꯒꯦ ꯂꯥꯛꯇ ꯉꯥꯏꯖꯔꯁꯨ ꯎꯅꯔꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯀꯨꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯦꯜꯂꯕꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯅꯤꯗꯨ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯔꯥꯖ ꯂꯩꯁꯅꯥꯕꯨ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯕꯤꯔꯝꯃꯒ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯁ꯭ꯀꯨꯜ ꯒꯦꯠ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕ ꯊꯣꯏꯕꯤꯕꯨ ꯉꯥꯏꯔꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯤꯡꯂꯦꯝꯕꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯊꯣꯏꯕꯤꯅ ꯎꯔꯦ ꯊꯣꯏꯕꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯁꯤꯕꯨ ꯆꯤꯡꯂꯦꯝꯕ ꯅꯠꯇ꯭ꯔꯅꯦ ꯉꯁꯤꯗꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯁꯨ ꯂꯥꯛꯇ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯃꯇꯣꯝꯇ ꯑꯗꯨꯃꯛ ꯆꯠꯂꯤ ꯆꯤꯡꯂꯦꯝꯕꯁꯨ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯊꯣꯏꯕꯤ ꯃꯇꯣꯝꯇ ꯂꯥꯛꯂꯤꯕꯗꯨ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯆꯤꯡꯂꯦꯝꯕ ꯊꯣꯏꯕꯤꯕꯨ ꯀꯧꯔꯛꯏ ꯊꯣꯏꯕꯤ ꯊꯣꯏꯕꯤꯁꯨ ꯆꯤꯡꯂꯦꯝꯕꯅ ꯀꯧꯔꯛꯂꯤꯕꯗꯨ ꯑꯗꯨꯃꯛ ꯈꯨꯝꯃꯤ ꯀꯩ ꯍꯥꯏꯒꯦꯗ ꯆꯤꯡꯂꯦꯝꯕ ꯅꯇꯣꯝꯇꯔꯣ ꯃꯥꯅꯦ ꯑꯗꯨꯗꯤ ꯑꯩ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣ ꯌꯥꯔꯅꯤ ꯗꯗꯥ ꯆꯤꯡꯂꯦꯝꯕ ꯀꯩꯒꯤꯅꯣ ꯑꯩꯅ ꯌꯨꯝꯗꯅ ꯊꯤꯟꯗꯣꯏꯁꯦ ꯑꯩꯈꯣꯏꯗ ꯄꯨꯒꯦꯒ ꯍꯥꯏꯗꯦꯀꯣ ꯊꯣꯏꯕꯤ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯏꯀꯥꯏꯔꯞ ꯇꯧꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯁ ꯗꯗꯥ ꯆꯤꯡꯂꯦꯝꯕꯁꯤꯗꯤ ꯂꯥꯛꯑꯣꯅꯦ ꯁꯠ ꯊꯣꯏꯕꯤꯁꯨ ꯑꯃꯨꯛ ꯃꯔꯩ ꯌꯦꯠꯂꯨꯗ꯭ꯔꯦ ꯃꯥꯁꯨ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥ ꯑꯃꯐꯥꯎ ꯍꯥꯏꯅꯗꯕꯤꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯅ ꯍꯥꯟꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯊꯣꯏꯕꯤ ꯀꯩ ꯍꯥꯏꯒꯦ ꯀꯩꯅꯣꯝ ꯍꯪꯒꯦ ꯌꯥꯕ꯭ꯔꯣ ꯍꯣꯏ ꯍꯪꯉꯣ ꯅꯪ ꯐꯣꯟ ꯄꯥꯏꯕ꯭ꯔꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯥꯏꯗꯤꯌꯦ ꯃꯔꯛ ꯃꯔꯛꯇ ꯏꯆꯦꯒꯤꯗꯣ ꯄꯥꯏꯌꯦ ꯑꯣ ꯑꯅꯤꯗꯨ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯅꯔꯦ ꯑꯃꯨꯛ ꯆꯤꯡꯂꯦꯝꯕꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯅꯪꯕꯨ ꯋꯥꯗ꯭ꯔꯣ ꯋꯥꯏꯌꯦ ꯑꯗꯨꯗꯤ ꯑꯁꯤꯗꯩ ꯀꯩꯅꯣꯝ ꯆꯥꯈꯤꯁꯦ ꯌꯥꯔꯅꯤꯌꯦ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯦ ꯌꯥꯔꯣꯏ ꯀꯩꯅꯣꯝ ꯆꯥꯈꯤꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯀꯨꯝꯊꯃꯤꯟꯅꯔꯛꯂꯦ ꯑꯗꯨꯒ ꯆꯪꯁꯤꯟꯗꯨꯅ ꯊꯥꯔꯤꯕ ꯆꯦꯌꯔꯗꯨꯗ ꯐꯝꯊꯔꯛꯏ ꯀꯩ ꯆꯥꯁꯤꯒꯦ
ꯑꯃ ꯍꯦꯛꯇ ꯌꯥꯏꯌꯦ꯫ ꯆꯤꯡꯂꯦꯝꯕ ꯃꯦꯅ꯭ꯌꯨꯗꯨꯗ ꯌꯦꯡꯂꯒ ꯆꯥꯕ ꯌꯥꯕ ꯈꯔ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯅꯤꯗꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯤꯡꯂꯦꯝꯕ ꯊꯣꯏꯕꯤꯕꯨ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯗꯥ ꯆꯤꯡꯂꯦꯝꯕ ꯊꯦꯡꯛꯌꯨ ꯑꯩꯕꯨ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯄꯤꯖꯕꯤꯔꯦ ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯊꯤꯟꯕꯤꯔꯛꯑꯦ꯫ ꯆꯤꯡꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯒꯤꯕꯨ ꯊꯦꯡꯛꯌꯨ ꯍꯥꯏꯅꯕ꯭ꯔꯣ ꯑꯉꯥꯎꯕꯤꯁꯤꯗꯤ꯫ ꯍꯥꯏꯅꯗ꯭ꯔꯁꯨ ꯑꯩꯗꯤ ꯍꯥꯏꯔꯤꯅꯦ꯫ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯌꯨꯝ ꯌꯧꯔꯕꯅꯤꯅ ꯆꯪꯈ꯭ꯔꯒꯦꯀꯣ꯫ ꯆꯪꯉꯣ ꯆꯪꯉꯣ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯁꯨ ꯆꯪꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯄꯤ ꯎꯅꯔꯨꯔꯕꯅꯤꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯈꯤꯕꯁꯨ ꯈꯪꯍꯧꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯑꯅꯤꯇꯥ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯛꯏ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯒꯥꯔꯤꯗꯨ ꯅꯤꯡꯊꯤꯅ ꯈꯥꯝꯂꯕ ꯇꯨꯡꯗ ꯀꯨꯝꯊꯔꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯃꯆꯥꯅ ꯆꯪꯈꯤꯒꯦ ꯇꯧꯕꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯑꯅꯤꯇꯥꯅ ꯃꯆꯥꯕꯨ ꯈꯥꯝꯂꯛꯏ꯫ ꯊꯣꯏꯕ ꯅꯪ ꯉꯥꯏꯈꯣ꯫ ꯀꯩꯗꯧꯔꯒꯦ ꯃꯥ ꯐꯝꯃꯨ ꯂꯥꯎ ꯏꯃꯥꯒ ꯋꯥꯔꯤ ꯑꯔꯨꯕ ꯑꯃꯇ ꯁꯥꯟꯅꯁꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯝꯊꯔꯛꯏ꯫ ꯀꯩ ꯋꯥꯔꯤꯅꯣ ꯃꯥ? ꯊꯣꯏꯕ ꯅꯪꯅ ꯋꯥꯈꯜ ꯑꯁꯨꯛ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯩꯗꯧꯔꯒꯦ ꯏꯃꯥꯏꯅ ꯅꯪꯁꯦ ꯑꯉꯥꯡꯂꯕ? ꯍꯥ ꯅꯪꯕꯨ ꯑꯉꯥꯡꯂꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯨꯄꯤ ꯄꯨꯁꯜꯂꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯅ ꯍꯌꯦꯡ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯃꯌꯥꯝ ꯂꯩ ꯃꯁꯛ ꯐꯖ ꯐꯖꯕ ꯑꯗꯨꯗꯒꯤ ꯑꯃ ꯈꯜꯂꯒ ꯀꯣꯛ ꯍꯥꯏꯔꯨꯔꯅꯤ ꯑꯩꯗꯤ꯫ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯍꯥꯏꯔꯨꯅꯨꯀꯣ ꯏꯃꯥ ꯍꯣꯏ ꯆꯣꯞꯆꯅꯤ꯫ ꯀꯔꯤꯒꯤ ꯆꯣꯞꯄ ꯍꯥ ꯀꯔꯤꯒꯤ ꯆꯣꯞꯄꯅꯣꯕ? ꯑꯩꯗꯤ ꯍꯥꯏꯔꯨꯔꯅꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯇꯥ ꯆꯪꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕ ꯃꯈꯣꯛ ꯍꯣꯠꯇꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯤꯇꯥ ꯆꯠꯇꯔꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯅꯨꯄꯤ ꯍꯥꯏꯕ ꯇꯥꯛꯂꯝꯃꯤ꯫ ꯑꯅꯤꯇꯥ ꯕꯤꯅꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯅꯤꯇꯥ ꯁꯨꯃꯥꯡꯗ ꯀꯅꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯂꯩꯇꯕꯗꯨꯗ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯏ꯫ ꯕꯤꯅꯥꯁꯨ ꯃꯤ ꯂꯥꯛꯄ ꯃꯈꯣꯜ ꯇꯥꯕꯗ ꯊꯣꯛꯂꯛꯏ꯫ ꯕꯤꯅꯥ ꯊꯣꯛꯂꯛꯄꯗ ꯑꯅꯤꯇꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯕꯤꯅꯥꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯍꯩꯃꯥ ꯑꯅꯤꯇꯥ ꯂꯥꯛꯂꯤꯔꯥ? ꯀꯥꯈꯠꯂꯛꯑꯣ꯫ ꯑꯅꯤꯇꯥꯁꯨ ꯀꯥꯈꯠꯂꯛꯏ꯫ ꯕꯤꯅꯥꯅ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯑꯅꯤꯇꯥ ꯀꯔꯤ ꯊꯕꯛ ꯂꯩꯔꯒꯦ ꯑꯌꯨꯛꯁꯤꯗ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ? ꯑꯅꯤꯇꯥꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯤꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯕꯤꯅꯥ ꯏꯉꯛ ꯉꯛꯂꯤ꯫ ꯀꯔꯤꯅꯣ ꯑꯅꯤꯇꯥ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯅꯤꯗꯣꯏꯁꯤꯅ? ꯑꯩꯗꯤ ꯀꯔꯤ ꯂꯩꯗꯅ? ꯑꯅꯤꯇꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯌꯦ ꯂꯩꯌꯦ ꯅꯪꯉꯣꯟꯗ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯂꯩꯇꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ꯫ ꯕꯤꯅꯥꯅ ꯍꯥꯏꯔꯣꯗꯅ ꯑꯗꯨꯗꯤ ꯑꯩꯅ ꯉꯝꯃꯗꯤ ꯁꯣꯏꯗꯅ ꯄꯤꯔꯤ꯫ ꯕꯤꯅꯥ ꯏꯃꯨꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯆꯧꯕꯤ ꯅꯃꯥ ꯑꯅꯤꯇꯥ ꯂꯥꯛꯂꯤꯌꯦ ꯆꯥ ꯂꯣꯜꯂꯛꯎ ꯍꯥꯏꯔꯣꯗꯅ꯫ ꯑꯅꯤꯇꯥꯅ ꯕꯤꯅꯥ ꯑꯩꯁꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗ꯭ꯔꯥ ꯈꯪꯗꯦꯗ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯄꯣꯠꯁꯛ ꯑꯃꯠꯇ ꯅꯤꯖꯒꯦ꯫ ꯕꯤꯅꯥꯅ ꯑꯩꯅ ꯉꯝꯃꯗꯤ ꯄꯤꯒꯦ꯫ ꯑꯅꯤꯇꯥꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯍꯟ ꯂꯩꯁꯅꯥꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯒꯦꯕ ꯅꯪꯅ ꯏꯐꯝꯗ ꯏꯆꯥꯁꯦ ꯁꯤꯟꯅꯕꯤꯔꯣ꯫ ꯕꯤꯅꯥ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩ꯫ ꯑꯅꯤꯇꯥꯅ ꯕꯤꯅꯥ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯕꯣ? ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯍꯥꯏꯔꯔꯣꯏꯒꯦ꯫ ꯕꯤꯅꯥꯅ ꯏꯆꯥ ꯑꯁꯤꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯆꯟꯅꯒꯗ꯭ꯔꯅꯦ? ꯑꯅꯤꯇꯥꯅ ꯕꯤꯅꯥ ꯏꯕꯥꯅꯤꯁꯦ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗꯒꯤ ꯆꯥꯃꯤꯟꯅꯔꯛꯄ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯏꯆꯥꯁꯦ ꯅꯪ ꯂꯧꯗꯅ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯤꯕꯁꯤꯗꯤ ꯑꯩꯗꯤ ꯏꯆꯥ ꯂꯩꯁꯅꯥꯃꯨꯛ ꯄꯥꯝꯕ ꯑꯅꯤ ꯁꯨꯅꯁꯨ ꯂꯩꯇꯦ꯫ ꯕꯤꯅꯥ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯐꯤꯒꯧ ꯁꯥꯅ ꯅꯤꯖꯔꯤ꯫ ꯇꯟꯖꯥꯗꯨꯅ ꯂꯩꯁꯅꯥ ꯆꯥ ꯄꯨꯊꯣꯔꯛꯏ꯫ ꯅꯤꯅꯦ ꯆꯥ ꯄꯥꯏꯁꯦ꯫ ꯑꯅꯤꯇꯥꯅ ꯂꯣꯟꯗ꯭ꯔꯕꯁꯨ ꯌꯥꯔꯕꯁꯤꯗ ꯏꯆꯥ ꯋꯥꯅꯕ ꯊꯕꯛ꯫ ꯂꯩꯁꯅꯥꯗꯤ ꯆꯥ ꯄꯤꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯑꯅꯤꯇꯥꯅ ꯕꯤꯅꯥ ꯑꯩ ꯃꯔꯣꯜ ꯑꯃꯗꯤ ꯈꯪꯈꯤꯕ ꯄꯥꯝꯃꯤ꯫ ꯕꯤꯅꯥꯅ ꯑꯅꯤꯇꯥ ꯅꯪ ꯑꯩ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯤ ꯏꯃꯥꯟꯅꯕꯤꯅꯤ꯫ ꯅꯪꯅ ꯍꯥꯏꯕ ꯑꯩꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏ? ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯄꯤꯅꯤ꯫ ꯏꯆꯥꯁꯦ ꯅꯪꯅ ꯑꯄꯥꯝꯕ ꯃꯇꯝꯗ ꯏꯆꯥ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯔꯁꯤ꯫ ꯑꯅꯤꯇꯥ ꯍꯔꯥꯎꯅ ꯑꯁꯦꯡꯕꯒꯤꯔꯣ ꯕꯤꯅꯥ? ꯕꯤꯅꯥꯅ ꯍꯣꯏ ꯑꯁꯦꯡꯕꯒꯤꯅꯦ꯫ ꯑꯅꯤꯇꯥ ꯍꯔꯥꯎꯕꯅ ꯃꯁꯥꯗꯨ ꯂꯩꯇꯥꯗ꯭ꯔꯤ꯫ ꯑꯅꯤꯇꯥꯅ ꯑꯩ ꯌꯥꯝ ꯍꯔꯥꯎꯔꯦ ꯕꯤꯅꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯑꯆꯧꯕꯤ꯫ ꯂꯩꯁꯅꯥꯅ ꯍꯥꯏꯌꯨ ꯏꯃꯥ꯫ ꯕꯤꯅꯥꯅ ꯉꯁꯤꯗꯤ ꯏꯃꯥꯅ ꯏꯆꯥꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ꯫ ꯂꯩꯁꯅꯥꯅ ꯍꯥꯏꯌꯨ ꯏꯃꯥ ꯀꯩ ꯋꯥꯅꯣ?
ꯕꯤꯅꯥꯅ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯏꯆꯥ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯃ ꯎꯔꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯤꯠꯇꯗꯤ ꯏꯆꯥ ꯑꯁꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯝꯃꯤ ꯏꯆꯥꯕꯨ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯅꯤꯖꯕ ꯂꯥꯛꯂꯝꯃꯤ ꯀꯅꯥꯅ ꯅꯪꯒꯤ ꯅꯤꯅꯦ ꯑꯅꯤꯇꯥꯅ ꯏꯃꯥ ꯍꯥꯏꯌꯨ ꯏꯃꯥꯗꯤ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯒꯦ ꯌꯥꯈ꯭ꯔꯦ ꯂꯩꯁꯅꯥ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯏꯃꯥ ꯀꯩꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯇꯥꯕꯤꯔꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯅꯤꯇꯥꯅ ꯍꯥꯏꯕ ꯋꯥ ꯑꯩ ꯀꯛꯊꯠꯄ ꯉꯝꯗꯦ ꯑꯆꯧꯕꯤ ꯅꯃꯥ ꯑꯩꯕꯨ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯤꯕꯁꯤ ꯀꯅꯥꯒꯤ ꯃꯄꯥꯟꯗꯒꯤꯅꯣ ꯈꯪꯕ ꯅꯠꯇ꯭ꯔ ꯅꯪ ꯏꯃꯥ ꯋꯥꯗꯣ ꯅꯆꯥ ꯌꯥꯕ ꯉꯝꯖꯔꯣꯏ ꯏꯃꯥ ꯕꯤꯅꯥ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯈꯨꯕꯥꯛꯅ ꯊꯥꯔꯛꯏ ꯀꯔꯤ ꯅꯪꯅꯁꯨ ꯏꯃꯥꯗ ꯈꯨꯝꯕ ꯁꯥꯔꯗꯅ ꯂꯨꯍꯣꯡꯕꯁꯦ ꯅꯪꯅ ꯍꯦꯛ ꯌꯥꯗ꯭ꯔꯕ ꯅꯃꯥ ꯑꯩꯕꯨ ꯍꯥꯠꯄꯒꯤ ꯄꯥꯞ ꯄꯨꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯅꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯩ ꯃꯔꯩ ꯌꯦꯠꯅꯔꯤ ꯌꯥꯔꯣꯏꯀꯣ ꯏꯃꯥ ꯑꯅꯤꯇꯥꯅ ꯀꯔꯤꯒꯤ ꯌꯥꯗꯕꯅꯣ ꯏꯃꯥꯒꯤ ꯃꯥꯏ ꯍꯦꯛ ꯆꯣꯞꯍꯜꯂꯕ ꯅꯪ ꯏꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯊꯣꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯊꯣꯛꯈ꯭ꯔꯦ ꯃꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯃꯥꯅ ꯄꯤꯔꯝꯂꯤꯕ ꯐꯣꯇꯣ ꯑꯃꯗꯤ ꯅꯝꯕꯔꯗꯨꯗ ꯌꯦꯡꯗꯨꯅ ꯐꯣꯇꯣ ꯑꯗꯨ ꯎꯕꯗ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯔꯥꯖꯇ ꯀꯣꯜ ꯇꯧꯏ ꯔꯥꯖꯁꯨ ꯀꯣꯜ ꯑꯗꯨ ꯑꯗꯨꯃꯛ ꯄꯥꯏꯈꯠꯂꯛꯏ ꯆꯤꯡꯂꯦꯝꯕꯅ ꯚꯥꯏ ꯔꯥꯖꯅ ꯀꯩ ꯍꯥꯏꯒꯦ ꯚꯥꯏ ꯆꯤꯡꯂꯦꯝꯕꯅ ꯅꯪ ꯂꯩꯁꯅꯥꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯔꯥꯖꯅ ꯀꯩꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯚꯥꯏ ꯃꯥꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯆꯤꯡꯂꯦꯝꯕꯅ ꯑꯗꯨꯗꯤ ꯅꯪ ꯂꯩꯁꯅꯥ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯔꯥꯖꯅ ꯌꯥꯈꯤꯔꯣꯏ ꯚꯥꯏ ꯆꯤꯡꯂꯦꯝꯕꯅ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯃꯥꯕꯨ ꯄꯨꯔꯒ ꯆꯠꯂꯣ ꯔꯥꯖꯅ ꯈꯥꯏꯔꯅꯨ ꯚꯥꯏ ꯆꯤꯡꯂꯦꯝꯕꯅ ꯚꯥꯏ ꯑꯩꯒꯤꯁꯦ ꯈꯥꯏꯕ ꯅꯠꯇꯦ ꯃꯥꯒ ꯑꯩꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯤ ꯔꯥꯖ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯣꯟꯗꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ ꯆꯤꯡꯂꯦꯝꯕꯅ ꯍꯜꯂꯣ ꯍꯜꯂꯣ ꯚꯥꯏ ꯇꯥꯈꯤꯗ꯭ꯔꯦ ꯀꯧꯕꯁꯨ ꯆꯤꯡꯂꯦꯝꯕ ꯎꯄꯥꯏ ꯂꯩꯇꯦ ꯂꯩꯁꯅꯥꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯔꯛꯏ ꯂꯩꯁꯅꯥꯁꯨ ꯀꯣꯜ ꯄꯥꯏꯈꯠꯂꯤ ꯇꯞꯂꯞꯄ ꯈꯣꯟꯖꯦꯜꯗ ꯀꯅꯥ ꯆꯤꯡꯂꯦꯝꯕꯅ ꯂꯩꯁꯅꯥ ꯅꯪ ꯔꯥꯖꯄꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ ꯔꯥꯖ ꯍꯥꯏꯕ ꯇꯥꯃꯣꯆꯧ ꯀꯩꯗꯧꯔꯒꯦ ꯀꯩꯝ ꯇꯧꯗꯦ ꯅꯪ ꯃꯥꯒ ꯆꯠꯈ꯭ꯔꯣ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯆꯤꯡꯂꯦꯝꯕꯅꯦ ꯑꯅꯤꯇꯥꯒꯤ ꯃꯆꯥ ꯆꯤꯡꯂꯦꯝꯕꯅꯦ ꯃꯥ ꯀꯗꯥꯏ ꯂꯩꯒꯦ ꯐꯣꯟ ꯇꯧꯁꯤꯜꯂꯨ ꯂꯩꯁꯅꯥ ꯐꯣꯟꯗꯨ ꯀꯛꯊꯠꯂꯒ ꯔꯥꯖꯇ ꯀꯣꯜ ꯇꯧꯔꯛꯏ ꯔꯥꯖꯀꯤ ꯅꯝꯕꯔꯗꯨꯁꯨ ꯑꯣꯐ ꯂꯩꯔꯝꯃꯤ ꯄꯨꯡ ꯑꯗꯨ 10 ꯇꯥꯔꯦ ꯂꯩꯁꯅꯥ ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯔꯤ ꯃꯇꯣꯝꯇꯁꯨ ꯄꯪꯒꯞꯇ ꯀꯞꯄꯤ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯂꯩꯁꯅꯥ ꯌꯨꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯦ ꯂꯩꯁꯅꯥ ꯅꯨꯡꯁꯤꯔꯕ ꯃꯌꯨꯝ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯕ ꯇꯨꯡꯗ ꯃꯥꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯂꯝꯕꯤꯗ ꯑꯉꯥꯎꯕꯤꯒꯨꯝ ꯁꯨꯝ ꯂꯥꯛꯄꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯅ ꯂꯩꯁꯅꯥꯕꯨ ꯊꯣꯝꯂꯦ ꯂꯩꯃꯥꯏ ꯑꯗꯨꯗ ꯑꯉꯥꯡꯕ ꯏꯁꯤꯡ ꯑꯗꯨꯒ ꯇꯥꯔꯦ ꯂꯩꯁꯅꯥ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯊꯥꯃꯣꯆꯧ ꯊꯥꯃꯣꯆꯧ ꯑꯩ ꯅꯪ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯩꯁꯅꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯈ꯭ꯔꯦ ꯊꯤꯗ ꯃꯄꯣꯛ ꯅꯪꯁꯦ ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯤꯅ ꯄꯣꯛꯄꯤꯔꯝꯕ ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯤꯅ ꯁꯤꯍꯟꯕꯤꯔꯝꯕ ꯃꯤꯀꯨꯞ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ ꯂꯩꯁꯅꯥꯒꯤ